IRANG ASINA MARAM OIRAGA LANJENNADUNA THANGMEIBAND LEIBA THAU ground HANGLIBA relief camp da Changjapham Louduna Leirakhiba Meeoi Leikhidre Aroiba Mathou Mangam Pangthokhre Leikhidre Meeoi adudi Kangvaidagi Sapam Jamini Chahi Marfutara Mangani Hairi Sapam Jamini Leikhidaba Mari Lenina came for Sipuchalairiba THANGMEIBAND United Club TUC ki President Pratablik Samting Hai Sapam Jamini asi dialysis Louduna Leiba Peseni Mahag Ngarang Leikhidabane Relief camp asida mahaki mung manung ki meoi taruk leiri TUC amasung singlufna thodang Louduna Leikhidrebagi Aroiba Mathou Mangam Pangthokhre hairi Nakalamarom kathokpa magaloinina relief camp asina awaba tarabasinggi damakta khonaduna lakli adumoinama camp asida leiribasingi maraktagi ASINA yaurapada lengaki maikaidigi kari toba yabagi habagi matangda matamga chunaba policy program leitabana maram oiraga achauba khudongchadaba ama mayoknare maram aduna lengakna hiramasigi matangda policy ama sembiu hainasu mari leinabasingi pukning chingchinki Si policy se athubada Manipuri ki oina sembio maram di kaino da asiba je taw matamda mayam khangbi na sanskar gi singi kari gi mayam sangi ba mi ama leitabagi sangi ba masak adigi sora sondoi ni asti tawdoi ni hari ba mayam sigi sanga da ba paisa ama leitab yaur ga di sigi policy ama haidana government athubu matamda sembi ba matam yauren khale aduga ngasi deina kyam kuina thambi doi no hai bisimo ada angang mingsan ba se mingsan ba bu oiro ama bu oiro government ki machinery se Sida la akanda enui anak pa jagada sigi karam school da tamningi sida tamal lage ko haina moina la aga san bi banate akoi gi club singa sela ga relief camp da lebna sela tawne aduna sinda diam phajaba aduga thabak implement tor kanda di thabak simo mari nami ta de volunteers in the wazari ba se thingse masi munna khanga kanda government anauba policy ama sembi yo habis nei mayam media ki thongda ina appeal tawjari je